ꯀꯩꯅꯣꯅꯦ ꯐꯤ ꯁꯥꯕ ꯍꯧꯗꯣꯏꯅꯣ ꯁꯤ ꯁꯦꯝꯕ ꯂꯣꯏꯔꯀꯥꯟꯗ ꯉꯁꯤꯗꯤ ꯍꯧꯗꯣꯏꯔꯣ ꯍꯌꯦꯡꯗꯤ ꯍꯧꯗꯣꯏꯔꯣ ꯃꯌꯦꯛꯀꯤ ꯀꯩꯀꯥ ꯌꯥꯝ ꯁꯦꯝꯗ ꯋꯥꯠꯂꯤ ꯉꯁꯤ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯑꯁ ꯅꯪ ꯐꯤꯖꯔ ꯁꯥꯖꯔꯗꯤ ꯐꯖꯅ ꯑꯩꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯒꯗꯤ ꯆꯥꯔ ꯄꯩꯁꯥꯁꯦ ꯆꯤꯜꯂꯤꯁꯦ ꯍꯟꯗꯛꯇꯤ ꯈꯔ ꯀꯣꯝꯅꯕ ꯍꯥꯏꯇꯥꯔꯦ ꯀꯣꯝꯃꯅꯤ ꯐꯤ ꯁꯥꯕ ꯍꯧꯔꯗꯤ ꯀꯣꯝꯃꯗꯧꯅꯤ ꯀꯔꯤ ꯀꯣꯝꯃꯅꯦꯕ ꯐꯤ ꯁꯥꯕ ꯍꯧꯔꯗꯤ ꯐꯤ ꯁꯥꯕ ꯍꯧꯔ ꯀꯣꯝꯃꯅꯤ ꯐꯔꯦ ꯑꯣꯀꯦ ꯑꯩꯉꯣꯟꯗ ꯂꯨꯄꯥ ꯀꯌꯥ ꯄꯤꯔꯛꯀꯅꯤ ꯅꯣꯡꯃꯗ 5 ꯄꯤꯒꯦ ꯉꯝꯒꯗ꯭ꯔꯅꯦ ꯉꯝꯅꯤ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ ꯃꯤꯅ ꯍꯌꯦꯡ ꯄꯤꯉꯣꯟꯗꯗꯤ ꯚꯤꯗꯤꯑꯣꯅ ꯁꯥꯈꯤꯅꯤꯀꯣ ꯅꯪ ꯅꯪꯉꯣꯟꯗꯩ ꯂꯧꯔ ꯄꯤꯔꯣ ꯀꯔꯤ ꯑꯩꯉꯣꯟꯗ ꯂꯧꯔꯒꯗꯤ ꯅꯪ ꯌꯥꯔꯣꯏ ꯕꯦꯛꯇꯩ ꯂꯧꯊꯣꯛꯑꯅꯤ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯅꯨꯡꯇꯤꯒꯤ 5 ꯑꯩꯗꯤ ꯄꯤꯕ ꯍꯥꯏꯗꯤ ꯂꯣꯏꯔꯦ ꯅꯪꯅ ꯐꯤ ꯁꯥꯔꯒ ꯄꯤꯕ ꯍꯥꯏꯕ ꯋꯥꯅꯤ ꯅꯪꯅ ꯂꯧꯊꯣꯛꯂꯁꯨ ꯄꯤꯕ ꯌꯥꯔꯣꯏ ꯑꯩꯅ ꯁꯥꯕꯅ ꯑꯩꯒꯤ ꯅꯪ ꯁꯥꯕꯅ ꯅꯪꯒꯤ ꯏꯁ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ ꯍꯥꯏꯌꯦ ꯑꯗꯣ ꯑꯦꯀꯥꯎꯟ ꯄꯨꯟꯅꯗ꯭ꯔꯦꯗꯤ ꯉꯁꯤꯗꯒꯤ ꯀꯔꯤꯃꯣ ꯊꯝꯃꯣ ꯏꯅꯥꯎ ꯐꯣꯟ ꯄꯨꯊꯣꯔꯛꯑꯣ ꯁꯤꯅ ꯃꯥ ꯅꯝꯕꯔꯕꯤꯁꯤ ꯊꯝꯃꯦ ꯑꯩ ꯃꯥꯅ ꯊꯝꯕ ꯉꯝꯕꯔꯤꯅꯦ ꯃꯥ ꯊꯝꯒꯦ ꯄꯨꯊꯣꯔꯛꯑꯣ ꯏꯅꯥ ꯏꯅꯥꯎ ꯄꯨꯊꯣꯔꯛꯑꯣ ꯐꯣꯟ ꯅꯝꯕꯔ ꯄꯨꯊꯣꯔꯛꯑꯣ ꯉꯁꯤ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯀꯔꯤ ꯅꯃꯣꯏꯕꯤꯁꯤ ꯊꯝꯒꯦꯒ ꯇꯧꯔꯤꯅꯦ ꯇꯧꯕ ꯉꯝꯕ ꯅꯨꯄꯤꯅꯤꯅꯦ ꯄꯩꯁꯥ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯑꯗꯤ ꯅꯪ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗꯅ ꯅꯝꯕꯔꯗꯨ ꯕꯤꯖꯤ ꯊꯝꯈ꯭ꯔꯗꯤ ꯅꯠꯇꯦꯗ ꯑꯩꯅ ꯇꯧꯗ꯭ꯔꯕ ꯍꯥꯏꯗꯤ ꯁꯦ ꯅꯨꯃꯤꯗꯥꯡꯗꯅꯦ ꯃꯥꯏ ꯅꯨꯄꯥꯁꯤꯅꯅꯦ ꯌꯨꯝꯗꯒꯤꯅꯦ ꯂꯥꯞꯅ ꯆꯠꯊꯣꯛꯈ꯭ꯔꯗꯤꯅꯦ ꯊꯦꯡꯖꯤꯜꯂꯛꯑꯗꯤꯅꯦ ꯐꯣꯟ ꯇꯧꯔꯛ ꯇꯥꯕ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯇꯝꯗꯣ ꯐꯠꯇ꯭ꯔꯕꯅꯤꯅ ꯍꯣꯏ ꯀꯣ ꯑꯗꯣ ꯅꯪ ꯁꯥꯎꯅꯤꯡꯕ ꯅꯠꯇ꯭ꯔꯣ ꯇꯧꯔꯛꯑꯔꯣꯏ ꯍꯣꯔꯦꯟ ꯁꯥꯎꯅꯤꯡꯗ꯭ꯔꯁꯨ ꯑꯩꯅ ꯒꯥꯔꯤ ꯒꯣꯂꯥ ꯂꯩꯊꯣꯛꯄ ꯇꯥꯏꯃꯤꯡ ꯍꯥꯏꯇꯥꯔꯦ ꯇꯔꯅꯤꯡ ꯂꯩꯊꯣꯛꯄ ꯃꯃꯥꯏ ꯂꯩꯊꯣꯛꯄ ꯇꯥꯏꯃꯤꯡ ꯐꯣꯟ ꯇꯧꯔꯛꯄꯗꯣ ꯒꯣꯂꯥꯏ ꯂꯩꯕꯗꯨꯗꯤ ꯑꯩꯅ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯇꯥꯏꯃꯤꯡꯗ ꯐꯣꯟ ꯇꯧꯕꯗ ꯈꯤꯇꯪ ꯍꯥꯏꯇꯥꯔꯦ ꯑꯩꯅꯁꯨꯅ ꯌꯥꯝꯅ ꯗꯦꯟꯖꯔ ꯖꯒꯥ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯏꯕꯨꯡꯉꯣ ꯍꯦꯟꯖꯟꯉꯒꯗꯤ ꯈꯨꯃꯥꯟ ꯇꯥꯕ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯒꯤꯅꯦ ꯏꯇꯩ ꯒꯥꯔꯤ ꯃꯩꯅꯥ ꯄꯨꯊꯈꯤꯗꯧꯕ ꯇꯥꯏꯃꯤꯡ ꯈꯨꯟꯕꯤꯗꯒꯤꯅꯦ ꯑꯩꯈꯣꯏ ꯑꯣꯏꯔꯒꯗꯤꯀꯣ ꯅꯦꯅꯦꯅ ꯁꯨꯅꯥ ꯈꯤꯇ ꯄꯤꯔꯛꯑꯣꯌꯦꯅ ꯁꯨꯝ ꯍꯥꯏ ꯃꯤ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯗꯨꯗ ꯆꯣ ꯇꯥꯏꯃꯤꯡꯗ ꯐꯣꯟ ꯇꯧꯔꯛꯄ ꯌꯥꯝ ꯇꯥꯏꯃꯤꯡꯗꯣ ꯐꯔꯛ ꯇꯥꯕ ꯇꯥꯏꯃꯤꯡꯗꯨꯗꯤ ꯑꯣꯛꯄꯗꯣ ꯐꯔꯛ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯅꯤꯗ ꯑꯗꯨꯝꯕ ꯇꯥꯏꯃꯤꯡꯗꯨ ꯑꯣꯏꯕꯒꯤꯅꯤꯅ ꯑꯩꯅ ꯒꯣꯂꯥꯏ ꯂꯩꯔꯤ ꯍꯥꯏꯇꯥꯕ ꯐꯣꯟ ꯄꯥꯏꯈꯠꯂꯒ ꯐꯣꯟ ꯅꯪ ꯂꯥꯎ ꯊꯥꯔꯒ ꯃꯤ ꯑꯣ ꯑꯇꯩꯅ ꯇꯧꯔꯛꯄꯗꯗꯤ ꯒꯣꯂꯥꯏ ꯂꯩꯔꯁꯨ ꯄꯥꯏꯗꯨꯗꯤ ꯏꯁ ꯒꯣꯂꯥꯏ ꯂꯩꯕ ꯇꯥꯏꯃꯤꯡ ꯃꯤꯒꯤ ꯗꯦꯟꯖꯔ ꯆꯀꯥ ꯄꯨꯊꯛ ꯈꯤꯇꯪ ꯇꯧꯕꯗ ꯗꯛ ꯄꯨꯊꯛꯒꯗꯕ ꯇꯥꯏꯃꯤꯡꯗ ꯑꯗꯨꯝꯕꯗ ꯐꯣꯟꯁꯦ ꯑꯗꯨꯗꯤ ꯄꯥꯏꯗ ꯄꯥꯏ ꯇꯥꯔꯦ ꯑꯩꯁꯦ ꯇꯥꯔꯦ ꯑꯃꯨꯛ ꯇꯧꯕꯗ ꯄꯥꯏꯈꯠꯂꯛꯄꯅꯤ ꯏꯁ ꯑꯃꯨꯛ ꯇꯧꯕꯗ ꯄꯥꯏ ꯍꯦꯛꯇ ꯐꯣꯟ ꯄꯥꯏ ꯚꯤꯗꯤꯑꯣ ꯌꯥꯗ꯭ꯔꯗꯤ ꯅꯝꯕꯔꯕꯨ ꯂꯥꯁꯇ ꯏꯕꯥꯅꯤ ꯐꯨꯅꯔꯛꯀꯅꯤ ꯌꯥꯏ ꯃꯤ ꯃꯃꯥꯡꯗ ꯅꯪꯅ ꯉꯝ ꯃꯥꯜꯂꯦ ꯌꯥꯏ ꯐꯣꯟꯗꯣ ꯃꯃꯥꯏꯗꯣ ꯀꯃꯥꯏ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯨ ꯃꯌꯥꯝ ꯀꯩꯖꯥꯡ ꯊꯣꯡꯉꯦ ꯑꯩꯈꯣꯏꯒꯤ ꯄꯣꯡ ꯍꯋꯥꯏ ꯄꯣꯡ ꯍꯋꯥꯏ ꯏꯀꯥꯏꯊꯕꯤ ꯃꯇꯣꯡ ꯈꯔ ꯍꯦꯜꯂꯛꯀꯦ ꯑꯗꯨꯒ ꯁꯤꯡꯖꯨ ꯑꯃ ꯁꯨꯔ ꯆꯥꯁꯦ ꯍꯥꯎꯅ ꯍꯋꯥꯏ ꯁꯨꯄꯔ ꯐꯥꯏꯟ ꯃꯪꯒꯜ ꯊꯣꯡꯕꯗꯣ ꯄꯣꯡ ꯍꯋꯥꯏ ꯅꯪ ꯊꯣꯡꯕꯒ ꯍꯧꯖꯤꯛ ꯆꯥꯊꯔꯒ ꯆꯤꯟꯕꯤꯅꯤ ꯐꯥꯒꯤ ꯇꯧꯕꯅꯤ ꯁꯨꯄꯔ ꯐꯥꯏꯟ ꯊꯣꯡꯗꯦ ꯑꯩ ꯅꯍꯥꯟ ꯚꯤꯗꯤꯑꯣ ꯅꯝꯕꯗꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯁꯨꯄꯔ ꯐꯥꯏꯟ ꯆꯥꯕꯗꯤ ꯃꯌꯥꯝꯅ ꯚꯥꯏꯔꯦꯜ ꯆꯠꯂꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯃꯌꯥꯝ ꯅꯨꯃꯤꯠꯇꯨꯃ ꯑꯩꯅ ꯇꯧꯕ ꯌꯥꯎꯅ ꯇꯧꯕꯅꯤ ꯃꯌꯥꯝꯗꯨ ꯁꯨꯄꯔ ꯐꯥꯏꯟ ꯊꯣꯡꯉꯝꯃꯣ ꯑꯗꯨꯒ ꯁꯧꯒ꯭ꯔꯤ ꯊꯣꯡꯉ ꯆꯥꯒꯦ ꯃꯌꯥꯝ ꯇꯧꯅꯗꯧ ꯏꯁꯇꯥꯏꯜ ꯇꯧꯒꯦ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒ ꯊꯣꯡꯉꯝꯕꯅꯤ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯆꯥꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯏꯀꯥꯏꯊꯕꯤ ꯍꯦꯛꯑꯅꯤ ꯏꯔꯨꯖꯔꯅꯤ ꯃꯌꯥꯝ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯏꯔꯨ ꯃꯥꯏꯊꯔꯅꯤ ꯑꯗꯨꯒ ꯏꯀꯥꯏꯊꯕꯤ ꯃꯇꯣꯟ ꯈꯔ ꯍꯦꯛꯊꯔꯅꯤ ꯑꯗꯨꯒ ꯐꯖꯅ ꯁꯤꯡꯖꯨ ꯁꯨꯊꯔ ꯆꯥꯊꯔꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯛ ꯀꯩꯀꯩ ꯏꯔꯨ ꯃꯥꯏꯊꯔꯨꯕꯔꯣꯝꯗ ꯑꯃꯨꯛ ꯆꯠꯂꯁꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯩꯅꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯔꯨꯖꯕ ꯊꯣꯛꯂꯛꯑꯦ ꯏꯔꯨꯖꯕꯅ ꯑꯃꯨꯛ ꯁꯥꯄꯣꯟ ꯌꯥꯎꯔꯦ ꯐꯗꯤ ꯌꯥꯎꯔꯦ ꯈꯨꯗꯩ ꯌꯥꯜꯂꯦ ꯏꯔꯨꯖꯕꯅ ꯑꯃꯨꯛ ꯌꯧꯔꯒ ꯆꯠꯂꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯅꯤ ꯑꯩꯈꯣꯏ ꯂꯝꯕꯤ ꯂꯩꯔꯛ ꯍꯥꯏꯇꯥꯔꯦ ꯊꯣꯡꯒꯥꯟ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯔꯦ ꯐꯤꯕꯝꯅꯤꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃ ꯇꯨꯔꯦꯟꯁꯨ ꯄꯨꯟꯕ ꯍꯥꯏꯇꯥꯔꯦ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗ ꯏꯀꯥꯏꯊꯕꯤ ꯑꯩꯅ ꯈꯔ ꯊꯥꯖꯕ ꯏꯀꯥꯏꯊꯕꯤꯗꯣ ꯑꯗꯨꯁꯨ ꯃꯇꯣꯟ ꯑꯅꯧ ꯑꯅꯧꯕ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯕꯤꯗꯣ ꯊꯠꯂꯒ ꯁꯤꯡꯖꯨ ꯆꯥꯅꯕ ꯇꯧꯒꯦ ꯆꯥꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝ ꯏꯔꯨꯖꯕ ꯌꯧꯁꯤꯜꯂꯛꯀꯗꯣꯔꯦ ꯍꯧꯖꯤꯛ ꯁꯤꯗ ꯂꯩꯔꯦ ꯏꯔꯨꯖꯕ ꯈꯣꯡꯅꯥꯡ ꯅꯥꯀꯟꯒꯤ ꯂꯩ ꯍꯧꯔꯤ ꯐꯖꯩ ꯂꯩ ꯖꯨꯕꯥꯀꯨꯁꯨꯝ ꯑꯉꯧꯕ ꯑꯉꯥꯡꯕ ꯐꯖꯕ ꯄꯥꯜꯂꯦ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯌꯧꯁꯜꯂꯛꯑꯦ ꯏꯀꯥꯏꯊꯕꯤꯁꯤ ꯀꯪꯁꯤꯜꯂꯛꯏꯔꯥ ꯉꯥꯡꯁꯤꯜꯂꯛꯏꯔꯥ ꯈꯔ ꯉꯥꯡꯁꯤꯜꯂꯛꯑꯦ ꯂꯩꯅꯥ ꯇꯥꯏꯔ ꯀꯩꯅꯣ ꯈꯪꯗꯦ ꯏꯀꯥꯏꯊꯕꯤꯁꯨ ꯑꯍꯥꯟꯕꯅꯤ ꯍꯟꯗꯛ ꯄꯣꯠ ꯖꯣꯔ ꯁꯤꯠꯇꯕꯒꯤ ꯍꯜꯂꯛꯄꯗꯣ ꯑꯗꯩ ꯃꯌꯥꯝ ꯏꯔꯨꯖꯕ ꯍꯧꯖꯔꯒꯦ ꯏꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯄꯤꯁꯤꯟꯅꯔꯒꯦ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗ
ꯍꯥꯟꯅ ꯗ꯭ꯔꯛ ꯅꯥꯀꯣꯡꯅ ꯐꯤ ꯂꯩꯇꯅꯕ ꯍꯥꯟꯅ ꯁꯦꯡꯇꯣꯛꯑꯒꯦ ꯃꯤꯠꯁꯦ ꯑꯃꯨꯛ ꯅꯥꯇꯣꯛꯑꯝꯕꯗ ꯃꯜꯂꯕ ꯑꯩꯒꯤ ꯁꯥꯄꯣꯟ ꯀꯦꯞꯁꯤꯗ ꯁꯥꯄꯣꯟꯁꯤꯅ ꯁꯝꯄꯨ ꯂꯩꯖꯗꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯥꯄꯣꯟ ꯇꯧꯔꯒ ꯑꯗꯨ ꯍꯥꯏꯔꯗꯤ ꯃꯌꯥꯝ ꯏꯀꯥꯏꯊꯕꯤ ꯌꯥꯝꯅ ꯍꯦꯛꯎ 1 2 3 let's go Perfect, okay. Perfect, okay. Perfect lòng ra ngắt ngang người ta đang perfect lòng chưa? Perfect, okay, lấy nam. À, không phải. Lấy ra lại. Ini lah paling ni. Kai tadi jalan ni. Nghe mèo rồi đi, nhưng sao đi còn ở này? Wow. Nung nêu mà, xì để lịch gì? Ăn cái gì? Sao thuốc cái này? Nè. Mèo mà đi đi. Ôi. Chắc sao phải cảnh nó ngủ sơi mèo. Ngasi mà thiên sai cái TV của mèo xin lấy đấy. Phong ngoài thùng hôm lấy đấy. Hỏi chân lấy họ cái nó chắc lấy đấy. Mà tôi lấy mèo. Hơi xài đó. Hỏi chân lấy bớt khí. Lani trang bị hình diog đấy. Trang bị hình còn hơn tí. Sao vậy? Không nông tàu cái hỏi chân ngày như mèo. Hỏi chân lấy đấy. Ngoài lấy đấy mèo. Đâu mèo? Sao thơ cái mèo? Không, nó sao thơ cái. Ấy, cháu phải tìm xuống mà. Ấy sao đâu? Hảo xem, bằng chứ hảo mà. Hả? Sao được chưa ạ? À. Ôi mẹ mà khơi.
홍이고 막 뛰어도 와리 되게 거의 지나는 바 안에 되네봐 자 나반 마산 피세이 니빠마 번 소리 masih butuh tuan sana dia oi jangan pi terang handu sure tang me ada selalu ayam si sana lagi hetra baru di pesa nusin begini pesana nusin begini lebih jadi me nusin sana lebih minta habis yang matok teh me sama yang pai nusin nana lebih jadi kan kan dia oi pesa pai dari dolar cuma nusin sana ni hingga pun sih ni me yang matok teh Cuman 힘이 내 되면 비디오를 사기니 그렇게 전화 비하고 그냥 바톤 비하 하고 그래요 Ay, sama mo sa dito. Maya, iti. Ay, naman. Sama nyo. Maya. Oh. Hindi mo kung sabi ko. Nung may puno mga sili na di saksa bagi di hawli lo nandiyo lagi sinaw may puno na masih na di kanan ya tin jadi sinaw may puno ya fare matay next video mo tin na minus sinaw may puno ma Ya, por